Home Guard Welfare Association Loktak Project Manipur gi Ahanba Foundation Day Thoram Achamba Mawongda Bishnupurda Leiba Nura Poraiton Children Home da Angamba Khudol Tamduna Pangthokre. Foundation Day aduga mari lainina association gi secretary K.S. Rupachandrana Isagi Ithau Jackson na tauba khaknatana association asinasu kana leijadraba amadi miyamga mimana draba singda angamba mateng pangnaba hotnaminasi amadi nungsibagi lipunna chetna punminnasi haiba warol thamlakli. Leibag asigi semitlon hengatpada mating oinaba state sing amadi union territories singna fair price sopta ahen mamityang thamlagani hairi. Wafamasi Department of Food and the Public Distribution ki Secretary Sanjib Choprana New Delhi da pangthokhiba conference amada state amadi union territories singi food secretary ga khana nainabada phongdokhibane. Khana nainaba aduda mahakna makhatana center na English singani kun humdoi kulmari gi program lista Sungdok laba amadi haksang da kanaraba machal yauraba cheng fanghanba yauri khongthang asigi damak sem sabagi thabak kanna chathari hairi. Football gi khwaidagi chawraba kumhai ama oiriba FIFA World Cup ngasidagi Qatar gi konung Doha da hauragani. Championship asigi title launabagi damak leiba kuntrani thoidagi sanaroi singna cup asida saruk yagadori. India ki pungfam da numidang pung tarin makai taba matamda AI khoda leiba AI bed stadium da cup asi haudokani. Qatar da leiba tongan ba stadium nipan da match humfumari sanagani. Haudopagi thoram da South Korean boys band BTS Jungkook, Black Eyed Peas, Robbie Williams amadi Nura Fatehina perform tawgadori. Haudopagi match da India ki pungfam da numidang pung mapan makai taba matamda host oiriba Qatar ga Ecuador ga lamba taunaragani. West Asian country da FIFA World Cup pangthokpa amadi ningtham thagi matamda cup asi pangthokpa handaki sina ahanbani. Mamangi chahi singda pangthokhiba FIFA World Cup ka ngasidagi haugadoriba cup asiga khenaba leigedori maramdi maming leiraba footballer Lionel Messi, Cristiano Ronaldo amadi Neymar na aroiba World Cup ta sarukyaba oiri. Parliament ki ningtham mifam mathang tha December 3 tagi hauraga December 18 fauba chatharagani. Numit kulhumdoini sitting taratarit leigani haina Lok Sabha amadi Rajya Sabha gi secretariats na khanghalakre. Parliamentary Affairs Minister Prahlad Joshi na lakadoriba ningtham mifam asida legislative business amadi atopa hiram kayada maruoiba debate amadi khana neinabagi thabak chathagani haibagi thajaba thamlakle. KKL Imphal branch the Sinduna blood donation camp pangthokre panpi ngaite panpi helping the needy haiba wakalonda kuki khanglai lompi KKL Imphal branch ta ngarang pangthokhiba nongmagi oiba blood donation camp adu Nazareth Clinic and Diagnostic Center Diulalen da pangthokhibani. Punnamioi marfu tare na EPK Department of Medicine and Transfusion RIMS ka kusam nadura pangthokhiba blood donation camp adu state blood cell NHM Manipur na support tauke kuki khanglai lompi KKL Imphal na Dr. Jamdal Haukep amadi imung manung loinana Nazareth Clinic and Diagnostic Center Diulalen Imphal gi proprietor bu kem asiki damak senthang pibiduna mai pakhanbagi damak thagat pafongdorakle. Ukal na sinduna Rajya Sabha gi MP Sana Jawbalai Semba amadi Chief Minister Nongthongbam Biren yauna pangthokhiba mera mifamna lep kiba warep ki matung inna lakliba poinu gi nongma panbadagi hauraga tha khudingi nongma panba amadi 15 ni panba hairiba numit ani asida nongpok ningthau panthoibi yairipok top chinga gi laisang asi laithong hanglagani hairiba tha khudingi anirak laithong hangbakadawriba numit sing asida Leibak khwai miyamna nongpok ningthau panthoibi anigi thaugal fangbiu haina nongpok ningthau panthoibi thaugal kanglup yairipok top chingthagi maikeidegi khanghalakli. Haukiba pung kunmari da India da naunamioi chamri ga marfut tarani thoi COVID positive oire laikidaba migi masingna marini fagalapui changcha da marfut tarani pandas mek nipan sino oire apunba confirm case na koti mari lakni futaruk lising humfumapan subna taramanga yaukre active case na lising taruk chamri ga marfut taramapan da hantarakli laina astamaram oiraga laikidaba migi masingna lak manga lising kuntra chamnga humfutara marini laina astagi nawa faduna discharge taukiba migi masingna koti mari lakni fumathoi lising kuntra mathoi jamapan yangkhaini thoini
Laina asigi ngakthoknaba vaccine kapthokhiba apunba migi masingna koti 238 lakh marfu mari henkhre. Malemgi oina COVID lai chatna khwaidagi hena sokhal level baksingi manungda USA na ahanba, India na anishuba amadi France na ahumsuba da leiri. Awang nongpok state singi oina Assam na ahanba, Mizoram na anishuba amadi Manipur na ahumsuba da leiri.